mayambu ahanamagtada warina somna ikok non na taramno aksari aikon ngasisu miyamgidamagta purga laksari aikon thajarak warida mingthol amana Nepal subatangka ngasigi Nepal subatangka asidana warisina kariba haidiba kari oidiba habada mayam punamagna warisi targa mukhamgnarasi hojik tabirasi aikon pujarak warida mingthol amana Nepal subatangka Jotin thamo shona tamliba magi wari singro tab matamna nupa adusu wakhan ngaramde adubu mana karimata khandaba saduna jotin bu theme asumna tamna hare karimata khalunuse nupa morgabu karigi wakhan pikthare bano sodhagano thona leyo aiga magadi khangna banu sina ba habado fajana oidri khudima aina phanaba singani karimata khalunuse asumna nupaduna yana fajana theme ngaktangi matungdadi nupado magalagminaba manaba adum chakki aduga jotindi nupaduna chakkiba maigaido tuminna sum yelga lehowe mahang matomta lehobada wakhal kaya amasu jotinna khalle aina tawriba aina thangiliba khongthang asibu sumlibrane mana ibunu sidabadagi ifamdagi lathokki aduga aina di mabu kaubungamde kaubungamdaba sina maram moraga maga wadi sanaba maga nagnaba mi kutima aina puna sauninge aina mabu nusiba henbadagi nupa asidasu aina wadi sarure adubu nupa asinadi aibu karini khalamgani hoida kharingma khalasano oiningbu orasano asumna khalaga jotin magi mayumda mulaki mathangi numit amada jotin wadi saruriba nupa ado roji khile kaida laki aduga rojiga maga unaga haduna sabjunga lepki rojiga phone number di mangondi yawe adubu mahak phone tawde wari sanaraga magi aningma pamba are pukudimak loina khanglaga habigi mawangda nupa adu yamna wakhan ngaitina lakpane roji khoigi lekai yore makhoi thongan miade lebraga roji thorak par haduna yengi roji su numitudi yumda sumne ramme thongal lomda su thorak lamde ngaktangi matungdadi rojiga mama ado thongal lomda karigumba khara leigi hadan thoraki mama thorak matamda nupa adu ure nupa adu ubadagi mama adu hana kore ibungo nang laglibra kana kana lakpano nangbo nupa masa adusu ikai boy kariyoy ima itomta lakpane rojibu jumde lehobra mama su haraw khume lehobane kari haning mano nangbo nupa aduna khume kachum lete de ma chumna sum lakpane mama aduna mahare phare adudi aisu thaba ma thorokpane ngakthang leramo asumna harag mama ado adum thoki mama ro chakhrebagi tungda nupa aduna phana kuina roji thorok par haduna ngaiki adubu thorok ko bulai tabadagi ngakthang gi matungda mahangna roji gi number da phone toksile ring challe ngakthang le de roji phone pakle roji na halo harak pada nupa adudi karimata khumde wasamata ngangde hanjin roji ne kauri hello tabro hello tadro asumna toina kobani yamna tamna nupa aduna asumna kumle tai rajina hange kedarage ngarang numidang su engona phone torakte aina phone torabasu nangdi parakte thabo yam chinbro nupa aduna khume chinde ai nakhule ka dalak liye rajina mahare ha nakhule ka dalak liye ba is aduga kedobagi engonda paw mata haraktriba kana lakpno natte atopa nupi galum laklebra ba ai sinne nupi lum balakpadagi lambi thole haduna engonda phone tor ko male nangise hayo kri thapik lakpno ba nupa aduna khume ai naguna balakpane rojina mahare is aduga kedobagi aiguna balaklabadi engonda hana phone tor pudya dabra mande nangise toksinaba male asengba hayo nang lakpra laktabra ba nupa aduna khume ai la nakhoi masu hajuka thingne masu thaba ma lakpne habdagi thokre rajina khume
ꯑꯣ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯔꯝꯗꯕꯤ ꯅꯪ ꯂꯥꯛꯏꯗꯨꯕꯣ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯔꯣꯖꯤ ꯑꯩ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯅꯤꯡꯕꯗꯒꯤ ꯑꯩ ꯂꯥꯛꯄꯅꯦ ꯅꯪꯉꯣꯟꯗ ꯍꯥꯟꯅꯁꯨ ꯄꯥꯎ ꯄꯤꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯔꯣꯖꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯅꯤꯌꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯅꯪ ꯉꯥꯏꯔꯝꯃꯣ ꯑꯩ ꯊꯣꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯅꯨꯄꯥꯗꯨꯁꯨ ꯐꯣꯟ ꯊꯝꯈꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯔꯣꯖꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥꯗꯨ ꯎꯅꯕ ꯊꯣꯛꯂꯛꯈꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯔꯣꯖꯤꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯤꯅꯣ ꯅꯪꯅ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯔꯣꯖꯤ ꯅꯪꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯔꯣꯖꯤꯅ ꯍꯪꯉꯤ ꯑꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯜꯂꯒꯦꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ ꯑꯁꯦꯡꯕ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇꯦꯀꯣ ꯔꯣꯖꯤꯅ ꯍꯥꯏꯔꯛꯑꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯃꯇ ꯂꯣꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯐꯖꯅ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯖꯨꯇꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯔꯣꯖꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯑꯦ ꯑꯩꯒ ꯃꯥꯒ ꯎꯅꯔꯦ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯑꯗꯨꯒ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯊꯤꯒꯠꯂꯕꯅꯦ ꯍꯥꯏꯌꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯃꯥꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤꯕꯁꯦ ꯑꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯅꯠꯇ꯭ꯔꯥ ꯔꯣꯖꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯁꯨꯝꯅ ꯋꯥ ꯊꯔꯒ ꯈꯨꯝꯂꯛꯑꯦ ꯃꯥꯅꯗꯤ ꯅꯉꯣꯟꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯦ ꯈꯪꯗꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥ ꯀꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯔꯣꯖꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯇꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯑꯦ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯣꯏ ꯆꯨꯝꯃꯦ ꯅꯪꯒ ꯑꯩꯒꯗꯤ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯦꯜꯂꯤꯕ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤꯁꯦ ꯈꯔ ꯍꯦꯟꯃꯜꯂꯦ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯀꯔꯤꯃꯇ ꯂꯣꯠꯂꯣꯏ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯒꯦ ꯇꯝꯕ ꯖꯨꯇꯤꯟꯁꯦ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯑꯩꯅ ꯏꯟꯈꯠꯂꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯔꯤꯉꯩ ꯑꯩꯈꯣꯏꯗ ꯃꯥꯅ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯄꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯌꯥꯔꯒ ꯅꯨꯡꯁꯤꯅꯈꯤꯕ ꯀꯣꯏꯅꯈꯤꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯈꯔꯇꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯃꯥꯕꯨ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯑꯗꯣ ꯃꯥꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯀꯦ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯦ ꯑꯍꯦꯟꯕ ꯋꯥꯕꯨꯗꯤ ꯀꯩꯁꯨꯝ ꯍꯥꯏꯗꯦ ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯅꯪꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯅꯨꯄꯤ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯇꯝ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯕ ꯁꯥꯔꯝꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯃꯥꯕꯨ ꯌꯥꯔꯦ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯇꯨꯡꯗ ꯑꯩꯅ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯉꯥꯡꯕ ꯆꯩꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯈꯪꯉꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯄꯥꯎ ꯀꯌꯥꯝ ꯍꯥꯏꯔꯛꯂꯕꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯈꯤꯕ ꯈꯪꯅꯈꯤꯕꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ ꯆꯥꯎꯊꯣꯛꯆꯔꯝꯃꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤ ꯑꯁꯦꯡꯕ ꯅꯪꯕꯨ ꯅꯨꯄꯥꯗꯨꯒ ꯈꯪꯅꯈꯤꯗꯕ꯭ꯔꯥ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯅꯤ ꯌꯥꯝꯅ ꯀꯨꯏꯕꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠ 10 ꯊꯥ ꯃꯈꯥꯏ ꯃꯅꯨꯡꯒꯤ ꯆꯥꯡꯗꯅꯤ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯥꯟꯅꯔꯝꯕ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯌꯥꯗꯕꯗꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯁ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒ
ꯀꯔꯤꯃꯇ ꯅꯪꯍꯧꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥꯁꯤꯡꯁꯦ ꯇꯧꯗꯤ ꯇꯧꯕꯖꯥꯠꯅꯤ ꯃꯈꯣꯏꯅꯕꯨ ꯈꯔ ꯄꯥꯝꯖꯔꯕ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯕ ꯄꯥꯎꯊꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯍꯩꯅꯗꯕꯗꯒꯤ ꯇꯨꯏꯁꯟ ꯇꯧꯕꯁꯨ ꯇꯣꯛꯍꯟꯈ꯭ꯔꯕꯅꯤ ꯏꯁ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯑꯗꯨꯝꯅ ꯀꯥ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦꯅꯦ ꯔꯣꯖꯤꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯔꯣꯖꯤꯕꯨ ꯊꯥꯖꯔꯦ ꯅꯨꯄꯥꯗꯨꯅ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯔꯛꯄ ꯑꯩꯅ ꯅꯪꯕꯨ ꯂꯨꯝꯖꯔꯛꯄꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝꯁꯨ ꯑꯃꯠꯇ ꯄꯤꯗꯦ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯋꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕꯗꯣ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯆꯤꯡꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃꯇꯪꯗꯤ ꯅꯪꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯉꯤ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯔꯣꯏꯌꯦ ꯇꯨꯃꯤꯟ ꯂꯩꯕꯁꯨ ꯉꯝꯒꯅꯤ ꯔꯣꯖꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯅ ꯅꯪꯕꯨ ꯈꯪꯅꯅꯤꯡꯗꯕ ꯇꯥꯔꯕꯗꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯗꯣ ꯊꯥꯔꯛꯀꯗ꯭ꯔꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯩ ꯆꯪꯂꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯥꯝꯃꯦ ꯉꯥꯏꯈꯣ ꯔꯣꯖꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯅ ꯍꯦꯛ ꯇꯣꯛꯑꯣ ꯑꯩ ꯆꯪꯉꯦꯀꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯈꯤ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯃꯥꯕꯨ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯖꯤ ꯑꯃꯗꯤ ꯃꯥꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕ ꯇꯠꯇꯅ ꯍꯧꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯩꯇꯝ ꯀꯧꯏ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯥꯗꯨꯒ ꯔꯣꯖꯤꯒ ꯐꯖꯅ ꯈꯪꯅꯔꯦ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯦ ꯖꯣꯇꯤꯟꯁꯨ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯈꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯔꯣꯖꯤꯕꯨ ꯅꯨꯄꯥ ꯀꯣꯏꯅꯗꯅꯕ ꯍꯥꯏꯗꯨꯅ ꯖꯣꯇꯤꯟꯅ ꯁꯦꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯒꯤꯗꯤ ꯃꯃꯥꯅ ꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯅ ꯌꯥꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯃꯩꯆꯥꯛ ꯐꯪꯍꯧꯔꯤꯕꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯐꯅ ꯀꯨꯏꯅ ꯈꯪꯅꯈꯤꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯔꯣꯖꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯎꯖꯈꯤꯕꯅ ꯉꯁꯤꯁꯨ ꯔꯣꯖꯤꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯗꯦ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒ ꯄꯨꯟꯕ ꯃꯇꯝꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯗ ꯇꯝꯃꯤ ꯄ꯭ꯔꯦꯝꯅꯗꯤ ꯖꯣꯇꯤꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯉꯥꯡꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯌꯥꯝꯅ ꯄꯥꯡꯗꯦ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯖꯣꯇꯤꯟꯕꯨ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯖꯣꯇꯤꯟꯗꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯀꯅꯥ ꯂꯩꯇꯕ ꯃꯇꯝꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯣ ꯑꯗꯨꯝ ꯈꯥꯡꯉꯤ ꯃꯇꯝ ꯀꯌꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ ꯉꯁꯤꯗꯤ ꯁꯩꯇꯝ ꯑꯃꯗꯤ ꯔꯣꯖꯤ ꯅꯨꯡꯁꯤꯅꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯃꯥꯅ ꯌꯥꯕꯅꯤꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯕ ꯆꯩꯕ ꯀꯔꯤꯃꯇ ꯇꯧꯗꯦ ꯔꯣꯖꯤꯒꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯇ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯛꯄꯗꯒꯤ ꯁꯩꯇꯝꯁꯨ ꯉꯁꯤꯗꯤ ꯔꯣꯖꯤꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯔꯣꯖꯤ ꯅꯪꯅꯗꯤ ꯑꯩꯕꯨ ꯖꯣꯇꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯅꯨꯡꯁꯤꯅꯗꯦ ꯈꯪꯅꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯅꯣꯡꯃꯇꯪꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯅꯤꯡꯉꯤ ꯔꯣꯖꯤꯅ ꯈꯨꯝꯃꯤ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯁꯩꯇꯝꯅ ꯈꯨꯝꯃꯤ ꯊꯥꯖꯩ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯔꯝꯈꯤꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯔꯣꯖꯤꯅ ꯈꯨꯝꯃꯤ ꯍꯣꯏ ꯅꯪꯅꯕꯨ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯣ ꯑꯩꯒ ꯃꯥꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯂꯩꯅꯗꯕꯅꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯔꯣꯖꯤꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯑꯦ ꯑꯗꯨꯒ ꯖꯣꯇꯤꯟꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯅꯕ ꯇꯧꯔꯛꯑꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯩꯇꯝꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯣꯇꯤꯟꯒꯤ ꯅꯝꯕꯔ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ
Magi number di nanguna fazana save to ribizani dana. Kido begino. Nang na mabu yade haraga. Hoju phabu magi number bu save to riba. Block tham diba kari gino ba. Roji kidamata khumde. Saidu nangala e. Roji nang ningonda oidaba tawi habase. Ai pharabane. Nang na mabu yade batara badi magi number se. Block tham ba yade bane. Adushu thamde. Ai khange. Asum na ngang na. Saidu na magi phone adubu adum check tawri. Mrs. Saubra haduna yengi. Roji shu bab oriduba haigadra. Magi phone se. Atopa kanana su yenglo haduna khallu bagir khangde. Jotin na hana tharakba Mrs. Singh amata phabu kalamde. Puna yaramme. Mrs. Singh ado mathang Saidu na pab hore. Mrs. Singh ado parak matamda. Roji shu hojikti pakatpa chingnaba kayam hore. Magi Mrs. Gaurolda khare na sathiba wahi amanidi Saidu mathenaki. Jotin nong tharakhiba nangagi mariyedo kaubung mudra habigi wahi duni. Saidu na pana wakhan nungaitaba kayam hore. Saidu na asum nangle. Asigi Mrs. Sid iriba magi warol se kari hairibano. Amukta khumune asida mana iriba wase kari hairibano. Ai khange nang aingonda wa kayam lole. Jotin hairibano pasiga nanga kari gumba ron mari khara thame habise ai khanglabane. Hojumak mangona phone to ai gumangna phone to aduga speaker on to nangna haining masing ado mangonda hayo mane kari khumlakpano kari harakpano habado ai tagani ai yengeba asumna sauna Saidu na magi nusijabi Rojida ngangle saire. Roji magi masapu masu humang kangle kadi haigani phone wari sabasu magi mangna sagadoribani kadi guma sab matamda magi mamangi warjedo jotina palakadar haduna su kadi pakale adabu siriga si changlaga sang ai ngasi gnumit di Saitam gi mangda khuding mak thaja halage ab gi mongda Rojina jotina phone torame ring chale hana chadru matamda phone pakhalakte kona anilak subagana call to matamda jotin phone pakhale jotin su matam kuidabagi tungda asuma Rojina phone tarakpase yamna harau jaramme magi thamoida asukam tik pelamme jotin halo harakpaga Rojina hana asumna ngang bhore tamu jotin nangna ig maram santo liba aigi maram da fattaba kayam hairi basi karigino ai bu yolaga ai bu lekha ta halaga nangunda kanari bu nungai basi karino amuk ta hayo ai ga nangabu kari thabak tawkhibage khummo nang dinu pane irem de leme adugo ai dinu pini thajada ba wari amatang tabada mina ai budi tinsinagani nunagani nangna sumna torakani aigi maram da fattaba kayam harakani habase ai nomta sukalude khummo nangna pamisi karino engonda gi nangna pamisi karino nangna aigi maram da phana puthoklabasu aigi maram da nangna phana harabasu aina nangbudi yagadaba laite toning toro ai kari mata kide adubu nangna khangadabadi aigi su ichine naw mane bata yamalai habase nang kawgano matungda kari gumba aigi maram sandokpa tarabadi nahak apapu oiroi asimadi khangwa asumna haraga Rojina yamna sauna magi phone adubu kaktalle phone du kaktatpadagi Saitamsu mana hariba ngangleba sing aduna Rojina chummi made aranba kari mata tawde haduna wakhana khanki jotinsu wa kari mata haiba nang hongba natte Rojina magi thokpa ngangbu yaba kaya mangalam laga phone thamkibani abukhana phone tokdabusu jotin ikairame ngaktangi matungdadi Saitamna magi nusijabi Rojida asumna haire Roji nangna ngasi hairiba sing ado ai tasina mapele aina nangbu yama thaje ado jotin hariba nupasi gi number se ai pukhrage ai kari guma kharadi maga haina ningi Rojina komme as yareba kari mata haina runo adugi nupadu ngawbane kok chakpra kenu khangdeba miga ngangnaraga maga malauna ngangna batawbada ai haina deba Saitamna kumme kasum tawroi karigum khare khaningmadagi
ꯑꯩꯅ ꯁꯨꯝ ꯂꯧꯒꯦ ꯇꯧꯕꯅꯦ ꯀꯗꯥꯏꯅꯣ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯔꯣꯖꯤꯅ ꯈꯨꯝꯃꯦ ꯑꯁ ꯂꯧꯅ ꯍꯥꯏꯕꯅꯦ ꯇꯥꯃꯣ ꯁꯩꯇꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯃꯥꯟꯅꯒꯅꯨ ꯃꯥꯗꯤ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯗꯣ ꯅꯪꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯁꯩꯇꯝꯅ ꯈꯨꯝꯃꯦ ꯑꯩ ꯊꯥꯖꯩꯌꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯩꯅ ꯉꯥꯡꯅꯤꯡꯉꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯖꯤꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯁꯩꯇꯝꯅ ꯑꯃꯨꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯣꯇꯤꯟꯒꯤ ꯅꯝꯕꯔꯕꯨ ꯃꯥꯅ ꯑꯃꯨꯛ ꯂꯧꯈꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯖꯣꯇꯤꯟ ꯑꯃꯗꯤ ꯁꯩꯇꯝꯒꯤ ꯃꯔꯛꯇ ꯀꯔꯤ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ